ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 94 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯉꯥꯜ ꯅꯩꯕ ꯑꯔꯪꯕꯗꯨ ꯈꯛꯅ ꯐꯖꯕ ꯃꯁꯛ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯃꯝꯂꯕ ꯑꯍꯤꯡꯃꯥꯒꯤ ꯃꯇꯝꯗꯁꯨ ꯅꯨꯡꯊꯤꯜꯒꯤ ꯐꯖꯕꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯉꯛꯄ ꯅꯤꯡꯊꯤꯕ ꯃꯒꯨꯟ ꯂꯣꯏꯅꯕꯅꯤ꯫ ꯑꯐꯕ ꯃꯍꯥꯛ ꯂꯩꯔꯝꯕꯅ ꯐꯠꯇꯕ ꯍꯥꯏꯕ ꯃꯍꯥꯛ ꯑꯗꯨꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯆꯠꯂꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯤꯕꯅꯤ꯫ ꯍꯥꯟꯅꯅ ꯁꯦꯝꯕꯤꯈ꯭ꯔꯕꯅꯤ ꯊꯋꯥꯏ ꯑꯃꯃꯝꯒꯤ ꯆꯠꯀꯗꯕ ꯈꯣꯡꯆꯠ꯫ ꯀꯅꯥꯅꯁꯨ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯔꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯅꯤ ꯍꯥꯏꯁꯤꯔꯥ, ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯅ ꯃꯍꯥꯛꯀꯤ ꯈꯨꯠꯏꯅ ꯁꯦꯝꯕꯤꯔꯤꯕ ꯈꯣꯡꯆꯠꯁꯤꯗ ꯀꯔꯤꯒꯤ ꯐꯠꯇꯕ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟꯗ ꯊꯋꯥꯏ ꯑꯃꯕꯨ ꯊꯝꯕꯤꯔꯤꯕ? ꯀꯔꯤꯒꯤ ꯂꯥꯏꯔꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯊꯝꯕꯤꯔꯤꯕꯅꯣ? ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯕ ꯈꯨꯠꯁꯦꯝꯗ ꯁꯦꯝꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤ? ꯀꯨꯃꯥꯔꯅ, "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯀꯔꯝ ꯇꯧꯔꯤ? ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯤꯕ꯭ꯔꯥ?" ꯁꯩꯇꯃꯥꯅ, "ꯂꯋꯥꯏꯒꯤ ꯑꯉꯥꯡꯗꯣ ꯍꯟꯗꯛ ꯃꯔꯛ ꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯅꯦ꯫ ꯑꯩ ꯑꯃꯨꯛꯇꯪ ꯆꯠꯀꯦꯅ ꯈꯜꯂꯤꯕꯅꯤ꯫ ꯍꯦ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏꯅ ꯃꯃꯥ ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯗ." "ꯃꯃꯥ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯏꯆꯥꯗ ꯂꯧꯍꯜꯂꯤꯕ ꯑꯆꯧꯕ ꯐꯤꯔꯦꯞ ꯑꯁꯦ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯆꯥꯎꯅ ꯁꯣꯏꯔꯤ꯫ ꯑꯩꯅ ꯋꯥꯈꯜ ꯈꯔ ꯐꯥꯊꯕ ꯍꯩꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ." ꯁꯩꯇꯃꯥꯗꯨ ꯁꯧꯔꯞ ꯇꯧꯅ, "ꯀꯩꯅꯣꯗ ꯃꯣꯏꯕ, ꯇꯥꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ." "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ, ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯌꯥꯅꯔꯒ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯕ ꯂꯩꯈꯤ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ꯫ ꯏꯆꯥ ꯂꯩꯁꯥꯕꯤꯗꯨꯕꯨ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯀꯨꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯏꯕꯗꯣ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯌꯨꯝ ꯑꯗꯣ ꯃꯧ ꯄꯥꯟꯕ ꯌꯨꯝ ꯑꯣꯏꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯥꯈꯤ ꯑꯣꯏꯔꯤꯕ ꯃꯧ ꯑꯗꯨꯒ ꯂꯝꯕꯥ ꯇꯧꯕꯗꯤ ꯈꯛ ꯌꯥꯔꯣꯏꯀꯣ." "ꯃꯣꯏꯕꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ꯫ ꯅꯠꯇꯦ, ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ? ꯑꯩꯈꯣꯏꯒꯤ ꯏꯖꯠꯇꯤ ꯀꯩꯝ ꯈꯟꯕꯤꯗ꯭ꯔꯕꯣ?" "ꯏꯖꯠ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ ꯍꯩ ꯃꯃꯥ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯏꯖꯠ ꯁꯣꯛꯂꯤꯕꯒꯦꯅꯦ? ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯕꯁꯨ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯗꯨꯅ ꯌꯥꯅꯈꯤꯕ ꯅꯠꯇꯦꯗꯅ꯫ ꯃꯅꯨꯡꯗ ꯏꯇꯥꯎ ꯕꯤꯖꯣꯏꯒ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯋꯥꯅꯤ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒꯅꯦ ꯑꯗꯨꯛ ꯊꯨꯅ ꯋꯥꯈꯜ ꯍꯣꯡꯕꯗꯣ ꯍꯧꯅꯗꯦꯗ꯫ ꯅꯆꯥꯒꯤꯗꯃꯛ ꯅꯔꯦꯜ ꯑꯗꯨꯛ ꯐꯔꯝꯂꯒ ꯍꯧꯖꯤꯛꯅ ꯍꯨꯏ ꯃꯃꯩ ꯂꯣꯠꯄꯒꯨꯝ ꯂꯣꯠꯄꯤꯔꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯅꯪ ꯂꯧꯁꯤꯟꯕ ꯍꯩꯌꯨ ꯀꯩꯗꯧꯒꯦ?" "ꯍꯦꯔꯥ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯈꯜꯂꯛꯀꯅꯨ꯫ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯁꯩꯇꯃꯥꯅꯤ꯫ ꯁꯤꯡꯅꯔꯛꯂꯕꯗꯤ ꯂꯦꯟꯅ ꯊꯥꯒꯗꯕ ꯅꯠꯇꯦ꯫ ꯂꯥꯟꯐꯝꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯗꯕ ꯅꯨꯄꯤꯗꯤ ꯑꯩꯗꯤ ꯅꯠꯇꯦꯗꯣ." "ꯀꯔꯤ ꯂꯥꯟ ꯅꯪꯅ ꯄꯥꯝꯂꯤꯁꯤꯕꯣ? ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯟꯅꯣ ꯅꯪꯅ ꯁꯣꯛꯂꯒꯦꯅ ꯈꯜꯂꯤꯁꯦ?" "ꯃꯣꯏ ꯕꯕꯥ ꯌꯥꯎꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ꯫ ꯅꯆꯥꯅꯨꯄꯤꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯑꯣꯏꯔꯤꯒꯦ, ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯅꯪ ꯈꯪꯕ ꯉꯝꯗꯕ꯭ꯔꯥ? ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯃꯁꯤꯡ ꯊꯥꯕꯤꯔꯝꯒꯗ꯭ꯔꯣ? ꯊꯥꯗꯕ ꯌꯥꯕ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯊꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯆꯥꯕꯨ ꯐꯥꯒꯤꯔꯣ? ꯃꯣꯏꯒꯤ ꯃꯆꯥꯅ ꯃꯆꯥ ꯑꯣꯏꯅ ꯈꯟꯕ ꯌꯥꯕ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯆꯥꯕꯨ ꯂꯩꯍꯟꯈꯤꯗꯧꯔꯤꯒꯦ? ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯦ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯨꯄꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯇꯅ ꯀꯗꯥꯏ ꯊꯝꯒꯦ ꯍꯥꯏꯕꯅꯣ? ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯧꯁꯤꯟꯕꯤꯈꯤꯗ꯭ꯔꯕꯗꯤ? ꯂꯧꯁꯤꯟꯗꯕ ꯌꯥꯕ꯭ꯔꯣ ꯃꯣꯏꯕꯥ? ꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯐꯥꯒꯤꯔꯣ? ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯗꯧꯔꯤꯕꯁꯦ ꯃꯃꯥ? ꯑꯩꯈꯣꯏꯗꯤ ꯈꯔ ꯂꯩꯔꯒ ꯃꯉꯥ ꯁꯣꯜꯂꯛꯀꯅꯤ, ꯁꯤꯈꯤꯅꯤ꯫ ꯏꯆꯥꯗꯨꯅ ꯇꯨꯡꯗ ꯑꯣꯏꯍꯧꯒꯗꯕ ꯐꯤꯕꯝ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯅꯦ ꯏꯆꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯍꯜꯂꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯆꯥꯕꯨ ꯂꯧꯁꯤꯜꯂꯣꯏꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯣꯏ꯫ ꯄꯨꯟꯁꯤ ꯃꯥꯡꯂꯁꯨ ꯃꯈꯣꯏ ꯎꯠ ꯑꯣꯏꯅ ꯇꯨꯝꯍꯜꯂꯝꯗꯧꯅꯤ." ꯀꯨꯃꯥꯔ ꯁꯧꯔꯞ ꯇꯧꯅ, "ꯃꯃꯥ, ꯐꯥꯒꯤꯗꯒꯤ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯤ꯫ ꯅꯆꯥꯕꯨ ꯂꯝꯖꯤꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯅꯝꯗꯅ ꯈꯣꯡ ꯊꯥꯡꯍꯜꯂꯤ꯫
ꯃꯣꯏ ꯕꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕ꯭ꯔꯣ? ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯁꯤꯕꯣ? ꯏꯍꯦ, ꯈꯠꯅꯕ ꯍꯧꯕ ꯅꯠꯇꯦꯅꯦ ꯃꯃꯥ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ꯫ ꯌꯥꯔꯦ ꯃꯣꯏ ꯕꯥ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯤꯔꯣ, ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯛꯂꯅꯨ꯫ ꯑꯩ ꯃꯣꯏ ꯕꯥꯒ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯁꯩꯇꯃꯥꯗꯣ ꯐꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯃꯥꯔ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯏꯃꯨꯡ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯌꯨꯝꯕꯨꯔꯦꯝꯕ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯈꯖꯤꯛ ꯁꯣꯏꯅ ꯂꯝꯖꯤꯡꯂꯨꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯨꯝꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯂꯝꯕꯤ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯑꯃ ꯆꯠꯍꯟꯕꯤꯔꯤ꯫ ꯁꯣꯏꯔꯦ ꯈꯪꯅ ꯈꯪꯅ ꯈꯣꯡ ꯊꯥꯡꯗꯣꯛꯍꯟꯕ ꯃꯥꯅ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯖꯔꯛꯂꯤ, ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯄꯦꯟꯖꯔꯛꯇ꯭ꯔꯤ꯫ ꯑꯔꯅꯥꯞ ꯑꯣꯐꯤꯁ ꯆꯠꯄ ꯅꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯥꯏꯔꯟ ꯇꯧꯔꯤ꯫ ꯄꯥꯛꯅ ꯐꯤꯕꯝ ꯇꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯨꯗ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯤꯕ ꯑꯗꯣ꯫ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯁꯤꯕꯣ? ꯃꯔꯝꯒ ꯇꯥꯍꯟꯕꯗꯣ ꯑꯝꯇ ꯍꯩꯇ꯭ꯔꯦꯕ꯫ ꯃꯐꯤ ꯁꯦꯠꯄꯅ ꯃꯔꯣꯜ ꯑꯃ ꯅꯥꯟꯖꯔꯤꯕ, ꯑꯩꯅ ꯃꯔꯣꯜ ꯑꯃ ꯍꯩꯇꯝꯅꯦ꯫ ꯉꯥꯡꯅ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯔꯅꯥꯞꯅ ꯀꯩꯗꯧꯔꯤꯅꯣ? ꯎꯗ꯭ꯔꯣ ꯇꯧꯔꯤꯁꯦ? ꯑꯔꯅꯥꯞ ꯅꯣꯛꯅꯤꯡꯂꯕꯅꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯑꯃꯨꯛꯁꯨ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯥꯒꯤꯗꯃꯛ ꯀꯦꯌꯔ ꯂꯧꯕꯤꯕꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯩ ꯇꯧꯔꯒꯦ, ꯌꯥꯔꯦ, ꯆꯥꯛ ꯊꯤꯔꯕ꯭ꯔꯥ ꯌꯦꯡꯉꯨꯔꯣ꯫ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ꯫ ꯅꯪꯒꯤꯗꯣ ꯁꯣꯏꯔꯦ, ꯁꯦꯠꯄ ꯌꯥꯔꯔꯣꯏꯕ, ꯑꯩ ꯇꯧꯔꯒꯦ꯫ ꯊꯣꯏꯕꯤ ꯁꯧꯔ ꯐꯛ ꯍꯧꯒꯠꯂꯒ ꯇꯧꯔꯣ, ꯇꯧꯍꯟꯅꯤꯡꯗ꯭ꯔꯗꯤ ꯑꯝꯇ ꯇꯧꯔꯣꯏ꯫ ꯁꯧꯔꯥꯡꯅꯅ ꯐꯠ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯐꯥꯏ꯫ ꯍꯥꯟꯅꯒꯨꯝ ꯊꯣꯏꯕꯤꯕꯨ ꯐꯝꯊꯍꯜꯂꯤ꯫ ꯃꯈꯨꯠ ꯃꯆꯥꯗꯨ ꯄꯥꯏꯁꯤꯟꯕꯤꯗꯨꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯑꯣꯡ ꯇꯥꯅ ꯐꯤꯊꯨꯞ ꯅꯥꯏꯅ ꯁꯦꯝꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯥ ꯇꯞ ꯅꯛꯅ ꯇꯨꯡꯗꯒꯤ ꯀꯣꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯗꯨ ꯍꯨꯃꯥꯡ ꯀꯪꯂꯛꯂꯤ, ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯄꯨ ꯈꯪꯏꯟ ꯏꯟꯊꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯒ ꯌꯥꯝꯅ ꯐꯤꯡꯅ ꯔꯨꯝꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫ ꯑꯔꯅꯥꯞ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯂꯤ꯫ ꯅꯦꯅꯦ, ꯌꯥꯝꯕꯨꯡꯒꯤ ꯆꯥꯛ ꯊꯤꯔꯕꯣ? ꯊꯤꯔꯦ꯫ ꯂꯣꯏꯍꯧꯔꯕ꯭ꯔꯣ ꯃꯥꯕꯣ? ꯍꯣꯏ, ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯆꯠꯊꯣꯛꯅꯕ ꯂꯥꯛꯑꯣꯅ ꯍꯥꯏꯔꯣ, ꯏꯪꯈ꯭ꯔꯅꯤꯌꯦ꯫ ꯊꯣꯏꯕꯤ ꯑꯃꯨꯛ ꯍꯜꯂꯒ ꯔꯨꯝꯗꯨꯗ ꯆꯪꯕꯗꯨ ꯃꯥ ꯇꯜꯂꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯑꯔꯅꯥꯞꯄꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯣꯏ ꯀꯣꯏꯕꯒꯨꯝ ꯃꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯃꯁꯥ ꯃꯗꯣꯝ ꯏꯀꯥꯏꯖꯕ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯇꯞꯅ ꯇꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯄꯗ ꯑꯔꯅꯥꯞꯇꯣ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯤꯍꯧꯔꯦ꯫ ꯀꯨꯝꯃꯛꯑꯣ꯫ ꯊꯣꯏꯕꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯉꯥꯏꯈꯣ꯫ ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦ, ꯎꯄꯨꯒꯤ ꯁꯣꯅꯤ ꯊꯣꯏꯕꯤ ꯉꯛꯅ ꯌꯦꯡꯂꯤ꯫ ꯁꯦ, ꯄꯥꯏꯁꯤꯜꯂꯣ꯫ ꯀꯩꯒꯤꯅꯣ? ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯔꯁꯨ ꯁꯤꯖꯤꯟꯅꯧ, ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯦ꯫ ꯑꯩ ꯀꯩꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ꯫ ꯑꯣꯏꯗ꯭ꯔꯁꯨ ꯄꯥꯏꯁꯤꯜꯂꯣ꯫ ꯇꯜꯂꯦ, ꯅꯪ ꯑꯗꯨꯝ ꯄꯥꯏꯖꯧ꯫ ꯊꯣꯏꯕꯤ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ꯫ ꯑꯩ ꯇꯜꯂꯦꯕ ꯅꯪꯒꯤ ꯄꯩꯁꯥ ꯄꯥꯏꯕꯗꯣ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯅꯪꯒꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ? ꯀꯩꯅꯣꯅꯦ, ꯑꯩ ꯇꯜꯂꯦ ꯍꯥꯏꯕ꯫ ꯑꯔꯅꯥꯞ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯁꯣꯗꯨ ꯄꯤꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯦꯂꯤꯅꯥ ꯊꯣꯏꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯔꯨꯝꯗꯨꯗ ꯂꯣꯟꯅ ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝ ꯂꯥꯛꯂꯤ꯫ ꯊꯣꯏꯕꯤ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯊꯣꯏꯕꯤꯅ ꯊꯛꯅꯕ ꯖꯨꯁ ꯂꯩꯔꯤꯕ ꯑꯗꯨ ꯇꯞꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯣꯜ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡ ꯀꯥꯈꯠꯂꯛꯂꯕꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ꯫ ꯊꯣꯏꯕꯤꯅ ꯌꯥ ꯑꯣꯜꯂꯛꯄꯗꯨꯗ ꯑꯦꯂꯤꯅꯥꯗꯣ ꯃꯆꯤ ꯑꯃꯗ ꯐꯠ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯤ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯈꯪꯕꯒ ꯌꯥꯝꯅ ꯇꯞꯅ ꯔꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯇꯞꯅ ꯆꯨꯝꯕꯥꯜ ꯐꯩꯅ ꯈꯖꯤꯛ ꯅꯣꯛꯂꯛꯂꯤ꯫ ꯑꯩꯅ ꯉꯝꯕꯗꯨꯁꯨ ꯅꯪ ꯌꯦꯡꯉꯨꯗꯅ꯫ ꯃꯔꯨ ꯑꯣꯏꯕ ꯐꯥꯏꯜ ꯑꯃ ꯌꯨꯝꯗ ꯀꯥꯎꯔꯝꯂꯦ꯫ ꯑꯔꯅꯥꯞ ꯃꯊꯥ ꯁꯥꯔꯞ ꯇꯧꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨ ꯄꯪꯂꯥꯞ ꯂꯥꯞꯄ ꯃꯐꯝꯗꯤ ꯑꯣꯏꯗꯦ꯫
ꯑꯗꯨꯕꯨ ꯃꯁꯥ ꯆꯠꯊꯣꯛꯄꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯣꯆꯥꯅ ꯐꯥꯏꯜ ꯑꯗꯨꯕꯨ ꯂꯧꯔꯨꯅꯕ ꯊꯥꯔꯛꯂꯤ ꯃꯣꯆꯥꯅ ꯃꯕꯣꯛ ꯍꯥꯏ ꯅꯪ ꯂꯥꯛꯏꯔꯅꯦ ꯍꯥꯏ ꯍꯣꯏ ꯅꯆꯥꯅꯨꯄꯥ ꯐꯖꯕꯗꯨꯒꯤ ꯄꯥꯈꯣꯜ ꯂꯥꯛꯏꯅꯦ ꯏꯍꯦ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯀꯣꯛ ꯌꯥꯗ꯭ꯔꯤ ꯐꯥꯏꯜ ꯀꯥꯎꯔꯝꯃꯦꯅ ꯂꯧꯔꯨꯆꯣꯅ ꯊꯥꯔꯛꯏꯁꯤꯅꯦ ꯂꯩꯔꯝꯃꯨ ꯃꯕꯣꯛꯅꯦ ꯕꯦꯝꯃ ꯀꯧꯊꯣꯔꯛꯀꯦ ꯍꯣꯏ ꯃꯕꯣꯛ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯗꯦꯃꯤꯀꯥꯅ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯟꯖꯤꯟꯅ ꯀꯧꯔꯛꯄꯗꯨꯗ ꯃꯃꯤꯠ ꯁꯤꯡꯂꯛꯂꯤ ꯎꯏꯔꯨꯝ ꯇꯧꯔꯗꯨꯅ ꯇꯥꯔꯦ ꯃꯕꯣꯛ ꯃꯣꯆꯥ ꯂꯥꯛꯏꯅꯦꯍꯦ ꯀꯔꯤꯅꯣꯃ ꯍꯥꯏꯔꯤ ꯑꯝꯇ ꯀꯨꯝꯂꯛꯎꯁꯦ ꯍꯣꯏ ꯗꯦꯃꯤꯀꯥꯅ ꯀꯧꯔꯕꯗꯨꯗ ꯊꯣꯏꯕꯤꯗꯣ ꯇꯟꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯃꯣꯆꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯗꯗꯥ ꯑꯩ ꯀꯧꯕ꯭ꯔꯥ ꯑꯔꯅꯥꯞꯀꯤ ꯐꯥꯏꯜ ꯃꯌꯥꯝ ꯑꯃ ꯊꯝꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯌꯦꯜꯂꯣ ꯀꯂꯔꯗ ꯃꯊꯛ ꯏꯊꯪ ꯊꯪꯅ ꯐꯥꯏꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯣꯝꯗ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯊꯣꯏꯕꯤ ꯔꯨꯝꯗ ꯑꯃꯨꯛ ꯀꯥꯔꯛꯇꯨꯅ ꯃꯣꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯄꯨꯗꯨꯅ ꯀꯨꯝꯂꯛꯂꯤ ꯗꯗꯥ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯃꯍꯥꯖꯅꯥꯗꯨꯅ ꯀꯗꯥꯏꯗ ꯀꯣꯏꯕ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯂꯨꯕ ꯐꯥꯏꯜꯁꯤ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯆꯠꯂꯤꯁꯤꯕꯣ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯅ ꯄꯩꯈꯩ ꯂꯩꯔꯤ ꯇꯧꯕꯤꯒꯗꯕ ꯃꯥꯅ ꯆꯦꯛꯂꯥ ꯑꯣꯜꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯐꯖꯔꯦꯕ ꯑꯩꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯄꯦꯜꯂꯕꯅꯤꯗ ꯊꯣꯏꯕꯤ ꯉꯛꯅ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯗꯗꯥ ꯍꯥꯏ ꯅꯪꯁꯨ ꯁꯤꯅꯥꯏꯗ ꯂꯩꯔꯤꯀꯥꯟ ꯐꯅ ꯁꯤꯡꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯗꯥꯏꯅꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯁꯤꯗꯅ ꯄꯪꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯕꯨꯡꯒꯤ ꯕꯦꯝꯃ ꯅꯪꯕꯣ ꯊꯣꯏꯕꯤ ꯏꯉꯥꯎ ꯉꯥꯎꯅ ꯃꯣꯆꯥꯗ ꯌꯦꯡꯂꯛꯂꯤ ꯃꯣꯆꯥꯅ ꯄꯪꯂꯗꯤ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ ꯅꯨꯄꯥ ꯉꯥꯎꯍꯜꯂꯣꯏꯗꯣ ꯅꯪꯅꯗꯤ ꯏꯇꯥꯎꯗꯣ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯀꯔꯤ ꯇꯧꯔꯤ ꯀꯗꯥꯏ ꯆꯠꯂꯤ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯃꯤꯠ ꯉꯥꯎꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯛꯄꯅꯤ ꯊꯣꯏꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯀꯩꯕꯣ ꯄꯪꯃꯟꯈ꯭ꯔꯦꯗ ꯅꯈꯨꯠ ꯆꯜꯂꯕ ꯅꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯛ ꯂꯥꯏꯊꯣꯛꯅ ꯂꯧꯔꯗꯤꯅꯦ ꯅꯪꯗꯅꯤ ꯃꯥꯡꯖꯗꯣꯏꯁꯦ ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅꯔꯤꯅꯤ ꯍꯧꯖꯤꯛꯁꯨꯅꯤ ꯑꯣꯐꯤꯁꯇꯒ ꯂꯩꯇꯈꯩ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦꯗꯅ ꯊꯣꯏꯕꯤ ꯃꯣꯆꯥꯒꯤ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯏ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯑꯣꯜꯂꯛꯂꯤ ꯃꯣꯆꯥ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯤ ꯍꯥꯏ ꯄꯪꯒꯅꯨ ꯁꯤꯗ ꯂꯩꯔꯦ ꯅꯨꯄꯥ ꯋꯥꯔꯛꯄ ꯍꯩꯌꯨꯀꯣ ꯃꯥꯗꯤ ꯑꯣꯐꯤꯁꯇ ꯂꯩꯇꯗꯅ ꯀꯗꯥꯏ ꯆꯠꯂꯤꯕ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯐꯣꯟ ꯇꯧꯔꯛꯂꯗꯤꯅꯦ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯅꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯗꯨ ꯃꯣꯆꯥꯒꯤ ꯋꯥꯗꯨꯗ ꯏ ꯀꯥꯔꯤ ꯏꯁ ꯑꯣꯐꯤꯁ ꯆꯠꯄ ꯁꯥꯔꯒ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯣꯏꯔꯦ ꯍꯥꯏ ꯃꯥꯅ ꯂꯥꯟꯕ ꯅꯠꯇꯦꯀꯣ ꯅꯪꯅ ꯌꯥꯝ ꯆꯥꯎ ꯂꯥꯜꯂꯤꯁꯦ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯐꯥꯖꯤꯟꯕ ꯍꯩꯇꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯕꯅꯤꯅ ꯃꯤꯗꯤ ꯑꯇꯣꯞꯄꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄ ꯇꯥꯕꯅꯤꯅꯦ ꯊꯣꯏꯕꯤ ꯁꯥꯎꯔꯤ ꯍꯥꯏꯕ ꯃꯣꯆꯥ ꯈꯪꯉꯤ ꯃꯗꯨꯗ ꯇꯥꯅꯕ ꯃꯥꯅ ꯁꯤꯜꯂꯤꯕꯅꯤ ꯑꯩꯅ ꯃꯤꯔꯥꯏꯔꯦꯅ ꯃꯥ ꯍꯦꯛꯇ ꯅꯨꯄꯤ ꯀꯣꯏ ꯌꯥꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯗꯧꯔꯤꯒꯦ ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯅꯨꯄꯤ ꯀꯣꯏꯅꯕ ꯆꯠꯂꯗꯅ ꯃꯥ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯍꯥꯠꯇꯣꯛꯇꯣꯏꯅꯦ ꯌꯦꯡꯉꯣ ꯃꯥ ꯑꯩꯅ ꯊꯣꯏꯕꯤ ꯑꯋꯣꯏ ꯇꯥꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯃꯣꯆꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯣꯆꯥ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ ꯑꯩ ꯊꯣꯛꯑꯦꯍꯦ ꯅꯨꯄꯤ ꯃꯆꯥ ꯅꯪ ꯁꯤꯡꯉꯨꯀꯣ ꯃꯣꯆꯥꯗꯨ ꯃꯄꯥꯟ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯊꯟꯇ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯂꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯍꯟꯒꯦ ꯑꯔꯅꯥꯞꯇ ꯀꯣꯜ ꯑꯃꯨꯛ ꯐꯠ ꯇꯧꯁꯤꯜꯂꯤ ꯄꯨꯔꯛꯑꯕꯣ ꯀꯩꯌꯧꯔꯛꯑꯒꯦ ꯈꯥꯊꯨꯔꯣ ꯉꯥꯏꯔꯕꯅꯤ ꯍꯥꯏ ꯅꯇꯨꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯇꯧꯍꯧꯏꯅꯦ ꯑꯔꯅꯥꯞ ꯄꯥꯈꯠꯅ ꯊꯩꯕꯤꯕꯣ ꯑꯩ ꯊꯝꯃꯦ ꯃꯣꯆꯥ ꯀꯣꯜꯗꯨ ꯄꯠ ꯀꯛꯂꯒ ꯋꯥ ꯅꯣꯛꯊꯣꯔꯛꯂꯤ ꯊꯣꯏꯕꯤ ꯔꯨꯝꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯐꯣꯟ ꯄꯥꯏꯕꯁꯨ ꯅꯠꯇꯕꯅ ꯑꯔꯅꯥꯞꯇ ꯀꯣꯜ ꯇꯧꯕꯁꯨ ꯌꯥꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯀꯩꯅꯣ ꯃꯃꯥꯡ ꯈꯜꯂꯤꯁꯤꯕꯣ ꯑꯩ ꯏ ꯌꯥꯝ ꯀꯥꯗꯣꯔꯤꯗ ꯉꯁꯤꯅꯦ ꯑꯁ ꯃꯤ ꯍꯥꯠꯅꯤꯡꯉꯤꯀꯣ ꯑꯩ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯊꯕꯛꯇꯨ ꯕꯤꯛꯇꯔꯗ ꯁꯤꯟꯅꯔꯝꯂꯒ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯄꯥꯈꯠꯅ ꯔꯨꯝ ꯇꯝꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯂꯛꯂꯤ ꯑꯔꯅꯥꯞꯅ ꯄꯥꯈꯠꯅ ꯆꯪꯈꯤꯕ ꯑꯗꯨ ꯑꯦꯂꯤꯅꯥ ꯎꯍꯧꯏ ꯋꯥꯈꯜ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯃꯥꯗꯤ ꯇꯞꯅ ꯅꯣꯛꯐꯦꯠ ꯌꯦꯡꯍꯧꯔꯤ
ꯌꯥꯝꯅ ꯄꯥꯈꯠꯅ ꯔꯨꯝꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯊꯣꯏꯕꯤꯅ ꯍꯪꯒꯠ-ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯣꯏ ꯃꯥꯏꯒ ꯍꯥꯏꯕ ꯅꯪꯗꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯕꯛꯇ ꯃꯥꯏꯗ ꯇꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯏ ꯀꯟꯅ ꯀꯥꯔꯤꯕꯅꯤ꯫ ꯑꯔꯅꯥꯞ ꯎꯕꯗꯨꯗ ꯈꯪꯁꯥꯎꯅ ꯁꯧꯒꯠꯈ꯭ꯔꯦ꯫ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯂꯤ꯫ ꯑꯔꯅꯥꯞꯅ ꯉꯛꯅ "ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ?" ꯊꯣꯏꯕꯤ ꯄꯤꯁꯨꯝ ꯑꯔꯩꯈꯩ ꯁꯨꯛꯂꯗꯨꯅ "ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯊꯣꯏꯕꯤ, ꯅꯁꯥ ꯉꯝꯗ꯭ꯔꯒ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯣ? ꯏꯃꯥꯁꯤꯗꯅꯤ ꯈꯪꯗꯦ, ꯃꯕꯣꯛꯇꯅꯤ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯁꯤ ꯑꯩ ꯌꯦꯡꯒꯦ." ꯊꯣꯏꯕꯤ ꯈꯪꯂꯥꯎꯅ ꯂꯥꯎꯔꯛꯂꯤ꯫ "ꯅꯣꯏ ꯅꯄꯥꯒꯤ ꯁꯥ ꯉꯝꯗꯕ꯭ꯔꯣ ꯑꯩꯁꯦ? ꯍꯥ? ꯅꯇꯨ ꯀꯅꯥꯅ ꯑꯩ ꯁꯥ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯛꯏꯅꯣ?" ꯑꯔꯅꯥꯞ ꯉꯛꯅ "ꯀꯩꯕ? ꯅꯃꯤꯠꯇꯨ ꯀꯣꯊꯣꯛꯎ ꯍꯥꯏꯕ꯭ꯔꯥ? ꯄꯨꯜꯂꯒ ꯊꯝꯃꯨ ꯍꯥꯏꯕ꯭ꯔꯥ? ꯀꯔꯝꯕ ꯄꯥꯝꯒꯦ? ꯑꯃ ꯍꯥꯏꯔꯣ." ꯑꯔꯅꯥꯞ ꯏꯉꯛ ꯉꯛꯅ ꯒ꯭ꯌꯥꯟ ꯉꯧꯔꯞ ꯇꯧꯔꯗꯨꯅ "ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯃꯤ?" ꯊꯣꯏꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ "ꯈꯛꯁꯤꯟꯅꯗꯕꯒ ꯁꯥꯏꯅꯦ. ꯅꯪ ꯗꯥꯜꯂꯒ ꯐꯔꯗꯧꯅꯤ ꯅꯪ." ꯑꯔꯅꯥꯞꯀꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯣ ꯐꯟ ꯆꯣꯡꯈꯠꯂꯒ ꯇꯥꯞ ꯄꯥꯏꯈꯤ꯫ ꯑꯔꯅꯥꯞꯇ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ "ꯍꯥꯏ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ? ꯁꯤ ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯦ, ꯅꯥꯏ ꯍꯥꯏꯕꯅꯦ." "ꯅꯇꯨ ꯀꯣꯏꯕ ꯅꯪ ꯍꯥꯠꯇꯣꯏꯅꯤ ꯅꯪ, ꯑꯩꯅ ꯅꯪ ꯍꯥꯏꯁꯤꯅꯤ." ꯑꯔꯅꯥꯞ ꯉꯛꯅ "ꯀꯩꯕ?" ꯊꯣꯏꯕꯤ ꯑꯔꯅꯥꯞꯀꯤ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯗꯨꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤ ꯁꯥꯎꯕꯗꯨ꯫ "ꯅꯇꯨ ꯎꯅꯕ ꯆꯠꯂꯨꯔꯒ ꯈꯪꯗꯕ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯅꯪ? ꯍꯥ?" ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯝꯗꯅ ꯐꯥꯖꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯅꯥꯟꯊꯣꯛꯅꯕ ꯑꯔꯅꯥꯞꯀꯤ ꯃꯁꯝ ꯐꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ "ꯉꯥꯏꯈꯣ, ꯑꯝꯇ ꯉꯥꯏꯈꯣ ꯃꯤ, ꯑꯩ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ?" ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ "ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯍꯥ? ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦꯕ?" "ꯑꯣꯐꯤꯁꯇ ꯆꯠꯇ꯭ꯔꯗꯤ ꯀꯗꯥꯏ ꯆꯠꯇꯧꯔꯤꯒꯦ?" "ꯆꯤꯟꯊꯤꯕꯧ! ꯅꯇꯨ ꯎꯅꯕ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯣ ꯅꯪ? ꯍꯥ? ꯐꯣꯟꯗꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯠꯇ꯭ꯔꯕ ꯅꯪꯅ?" ꯑꯔꯅꯥꯞ ꯅꯣꯛꯊꯣꯔꯛꯂꯤ꯫ "ꯑꯩꯕꯣ? ꯅꯣꯛꯁꯤꯟꯅꯕꯅꯒ ꯌꯥꯔꯣꯏ, ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ." "ꯇꯥꯅꯤꯡꯗꯦꯀꯣ ꯊꯣꯏꯕꯤ, ꯋꯥꯊꯤ ꯇꯧꯅꯨ." "ꯀꯔꯤꯒꯤ ꯋꯥꯊꯤꯅꯣ? ꯅꯪ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯕ ꯅꯠꯇ꯭ꯔꯕ?" "ꯀꯔꯤꯅꯣ ꯃꯤ ꯅꯪꯕꯣ? ꯑꯣꯟꯊꯣꯛꯄ." "ꯈꯨꯠꯁꯤ ꯊꯥꯗꯣꯛꯎꯀꯣ, ꯐꯥꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ, ꯃꯍꯥꯖꯟ ꯅꯥꯟꯁꯤꯜꯂꯤ." "ꯊꯥꯗꯣꯛꯀꯦ ꯃꯤ, ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ." "ꯀꯩꯒꯤ ꯇꯞꯅ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣ? ꯊꯥꯗꯣꯛꯑꯣ, ꯌꯥꯝ ꯊꯥꯗꯣꯛꯎꯀꯣ." "ꯑꯩ ꯅꯨꯄꯤ ꯀꯣꯏꯌꯦꯅ ꯀꯅꯥꯅ ꯍꯥꯏꯅꯣ?" "ꯑꯩ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯣ? ꯍꯥ? ꯅꯪꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩ ꯀꯩꯝ ꯎꯔꯔꯣꯏꯅ ꯈꯜꯂꯤꯔꯕ? ꯐꯠꯇꯕ ꯍꯥꯏꯁꯤꯅꯤ, ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯁꯤ." ꯑꯔꯅꯥꯞ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ "ꯅꯪꯅ ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯤꯁꯤ ꯑꯗꯨꯏꯔꯣ? ꯁꯤꯗꯕꯨ ꯁꯥꯎꯗ꯭ꯔꯗꯤ ꯅꯣꯛꯂꯒ ꯂꯩꯒꯗ꯭ꯔꯣ? ꯍꯥ? ꯅꯣꯛꯀꯗ꯭ꯔꯥꯕ?" "ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯅꯪꯅ ꯀꯔꯤꯒꯤ ꯁꯥꯎꯔꯤꯕ? ꯁꯥꯎꯐꯝ ꯊꯣꯛꯄ꯭ꯔꯅꯦ?" ꯊꯣꯏꯕꯤ ꯆꯣꯞ ꯂꯦꯞꯂꯒ ꯑꯔꯅꯥꯞꯇ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ "ꯐꯥꯎꯕ꯭ꯔꯅꯦ? ꯑꯩꯕꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕ?" ꯊꯣꯏꯕꯤ ꯌꯥꯝ ꯁꯥꯎꯅ "ꯐꯥꯎꯗꯦ." "ꯐꯥꯎꯗ꯭ꯔꯗꯤ ꯁꯥꯎꯔꯛꯀꯅꯨ." "ꯍꯤꯡꯆꯥꯕ ꯍꯥꯏꯁꯤꯅꯤ, ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯅꯪ." ꯊꯣꯏꯕꯤꯗꯨ ꯋꯥꯒ ꯀꯞꯊꯣꯔꯛꯂꯤ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯧ ꯑꯗꯨꯅ ꯎꯠꯂꯤ ꯃꯥꯕꯨ ꯈꯝꯕꯟꯖꯩ ꯍꯥꯏꯕꯗꯨ꯫ ꯃꯗꯨꯃꯛꯅ ꯑꯔꯅꯥꯞꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕꯅꯤ, ꯍꯦꯟꯅ ꯄꯦꯟꯖꯕꯅꯤ꯫ ꯇꯞꯅ ꯊꯣꯏꯕꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯀꯦ ꯇꯧꯔꯨꯕꯅꯤ꯫ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯔꯛꯂꯤ꯫ ꯌꯥꯝ ꯁꯥꯎꯅ ꯑꯔꯅꯥꯞꯇꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯂꯒ ꯕꯦꯒ ꯑꯃꯠꯇ ꯄꯥꯏꯈ꯭ꯔꯦ꯫ "ꯂꯩꯔꯣꯏ, ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯔꯣꯏꯕ. ꯅꯪꯅ ꯄꯥꯝꯕ ꯅꯇꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧ. ꯅꯣꯏꯒꯤꯅ ꯄꯣꯠ ꯑꯝꯇ ꯁꯣꯛꯄꯤꯔꯣꯏ. ꯏꯃꯥꯅ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯄꯣꯠꯁꯦ ꯁꯤ ꯈꯛꯇꯪ ꯄꯨꯈꯤꯅꯤ." ꯕꯦꯒ ꯑꯆꯧꯕꯗꯨꯗ ꯃꯃꯥꯅ ꯄꯤꯔꯛꯄ ꯄꯣꯠ ꯆꯩ ꯈꯔ ꯇꯥꯞ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯅꯣꯛꯅꯤꯡꯂꯕꯅꯤ꯫ "ꯉꯥꯏꯈꯣꯁꯦ ꯑꯝꯇ, ꯌꯥꯝꯕꯨꯡ ꯋꯥ ꯍꯥꯏꯒꯦ." "ꯍꯥꯏꯔꯛꯀꯅꯨ, ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯑꯩ." "ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯅ ꯀꯣꯏꯗꯣꯔꯤꯁꯤꯕꯣ?" "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦꯕ, ꯅꯇꯥ ꯇꯧꯔꯛꯀꯅꯣꯕ." "ꯁꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯐꯝꯃꯁꯦ." "ꯅꯪꯅ ꯍꯥꯏꯔꯛꯏꯅꯦ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ? ꯍꯥ? ꯑꯩꯉꯣꯟꯗꯕꯨ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ. ꯍꯦꯛ ꯍꯥꯏꯔꯛꯄꯗꯅꯦ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ." ꯑꯔꯅꯥꯞ ꯇꯞꯅ ꯃꯣꯆꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯣꯆꯥ ꯑꯔꯅꯥꯞꯀꯤ ꯀꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂꯕꯅꯤ꯫ ꯅꯣꯛꯅ ꯀꯣꯜꯗ ꯄꯥꯏꯈꯠꯂꯤ꯫ "ꯀꯩ ꯃꯇꯥꯡ ꯌꯧꯔꯒꯦ? ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ,
ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯣꯏ ꯁꯤꯔꯅꯤ ꯑꯩꯅ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯊꯦꯡꯃꯨ ꯀꯣꯜꯗꯣ ꯄꯠ ꯀꯛꯈ꯭ꯔꯦ ꯑꯔꯅꯥꯕ ꯊꯣꯏꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤ ꯕꯦꯒ ꯑꯗꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯁꯥꯎꯅ ꯕꯦꯒ ꯑꯗꯨꯗꯒꯤ ꯐꯤ ꯈꯔ ꯑꯃꯨꯛ ꯐꯠꯄ ꯂꯪꯊꯣꯔꯛꯂꯤ ꯑꯔꯅꯥꯕ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯥꯡꯕꯗ ꯋꯥꯔꯕꯅꯤ ꯑꯔꯅꯥꯕꯀꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯤ ꯑꯩꯗꯤ ꯂꯋꯥꯏ ꯅꯨꯄꯤꯅꯤꯅ ꯀꯩꯁꯨ ꯄꯥꯝꯕꯤꯔꯣꯏ ꯈꯪꯉꯤ ꯅꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯃꯁꯦꯅꯦ ꯅꯨꯡꯉꯥꯏ ꯂꯩꯖꯍꯧꯔꯣ ꯉꯁꯤꯗꯩ ꯂꯣꯏꯅꯔꯕꯅꯦ ꯍꯥꯏꯁꯤꯅꯤ ꯃꯄꯤꯗꯨꯁꯨ ꯃꯈꯨꯠ ꯈꯨꯅꯝꯗꯨꯗ ꯐꯠ ꯐꯠꯀ ꯇꯩꯊꯣꯛꯂꯤ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯩꯁꯦ ꯑꯩ ꯂꯣꯏ ꯈꯪꯉꯝꯅꯦ ꯅꯪꯒꯣꯟ ꯆꯞ ꯆꯥ ꯈꯪꯂꯝꯅꯦ ꯍꯥꯏꯁꯤꯅꯤ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯔꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯛꯂꯩ ꯂꯩꯔꯣꯏꯕ ꯑꯩꯅ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯕꯦꯒ ꯑꯗꯨ ꯇꯥꯞꯄꯩ ꯈꯜꯂꯒ ꯒꯝ ꯀꯨꯝꯊꯈ꯭ꯔꯦ ꯑꯔꯅꯥꯕ ꯅꯣꯛꯃꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯊꯣꯏꯕꯤꯅ ꯕꯦꯒ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯀꯞꯅ ꯀꯨꯝꯂꯛꯄ ꯑꯗꯨ ꯎꯕꯗ ꯑꯦꯂꯤꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯐꯠ ꯊꯣꯔꯛꯂꯒ ꯍꯩꯃꯥ ꯕꯦꯒ ꯆꯥꯎꯗꯨꯅ ꯅꯟꯕ ꯇꯥꯔꯦꯅꯦ ꯄꯥꯝꯖꯕ ꯅꯨꯄꯥꯅ ꯃꯤꯔꯥꯏꯕꯤꯔꯕ꯭ꯔꯣ ꯅꯌꯨꯝ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯐꯔꯦ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯂꯅꯤ ꯊꯣꯏꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯂꯒ ꯍꯦ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯧꯔ ꯅꯪ ꯅꯍꯤ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯦ ꯑꯉꯥꯡꯅꯅꯦ ꯅꯁꯥꯒ ꯆꯥꯟꯅꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯊꯣꯏꯕꯤꯗꯨ ꯏ ꯀꯥꯔꯤꯉꯩ ꯃꯊꯛꯇ ꯑꯦꯂꯤꯅꯥꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯕꯦꯒ ꯑꯗꯨ ꯃꯈꯥꯗ ꯕꯣꯕ ꯊꯥꯗꯔꯒ ꯃꯤꯅꯥꯏ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯦ ꯍꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ꯭ꯔꯣ ꯏꯅꯝꯁꯤ ꯀꯧꯒꯗꯕ ꯈꯪꯅꯕ꯭ꯔꯣ ꯃꯇꯨꯡ ꯏꯅꯝꯁꯤ ꯍꯦꯛ ꯀꯧꯔꯛꯇ꯭ꯔꯕ ꯅꯪ ꯌꯨꯝꯁꯤꯗꯒꯤꯅꯦ ꯒꯦꯠ ꯑꯥꯎꯠ ꯑꯦꯂꯤꯅꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯑꯔꯅꯥꯕ ꯀꯨꯝꯂꯛꯄ ꯎꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯑꯦꯂꯤꯅꯥꯗ ꯑꯣꯏꯅ ꯍꯩꯊꯈ꯭ꯔꯦ ꯑꯩ ꯌꯥꯝ ꯆꯧꯆꯧꯅ ꯂꯩꯔꯤꯉꯩꯗꯅꯦ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯁꯥꯒꯁꯨ ꯊꯝꯖꯕ ꯁꯥꯔꯤ ꯅꯀꯣꯛꯇꯣ ꯄꯠ ꯊꯥꯗꯠꯀꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯆꯦꯛꯁꯤꯟꯖꯧ ꯍꯥꯏꯁꯤꯅꯤ ꯑꯔꯅꯥꯕꯗ ꯐꯠ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯒꯁꯦ ꯄꯨꯔꯒꯅꯦ ꯌꯥꯝ ꯊꯨꯅ ꯔꯨꯝꯗ ꯀꯥꯔꯛꯑꯣ ꯊꯣꯏꯕꯤ ꯑꯦꯂꯤꯅꯥꯗ ꯐꯩꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯔꯨꯝꯗ ꯒꯝ ꯀꯥꯈꯠꯈ꯭ꯔꯦ